ꯑꯣꯏꯕꯒꯤ ꯃꯁꯛ ꯇꯥꯛꯂꯤꯕ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ सेंटर फम लौथोखिगनी कीबदगी मणिपुर के चीफ मिनिस्टर एन बीरेन उची मखुंद लोटख्रे हाइना सीपीआई मणिपुर स्टेट काउंसिल के सेक्रेटरी एल सोतिन कुमार ना मराल सिक्रे। बेबी सनामिसी के मायोक्ता हयेंग अयुक पुंग तरुक तगी था सिगी तरामंगा की अयुक पुंग तरुक फावबा थांगमैबन केंद्र पुंबुदा मियामना सिंथा लेप्तुना कोलाव लावबगी खोंजोंग चंगसिनबा सेम साबा लोइरे। मणिपुर पुलिस कमांडो ना नोंगमय अमदी कानी ललोनबा मियोय अनि नोंगमय अमदी कानी गा कोना ना फागतख्रे। महिरोई खुनाई याइफनबा अमदी अफबा महि मसिंग पिनबा एकेडमिक कन्वेंशन अमा पांथोक्लगनी हाइना एमएसएफ की प्रेसिडेंट नारियाम्बम मिलन फोंदोख्रे। खुरमजरे टाइम्स ऑफ मणिपुर की मणिपुरी पाउ मिंग ताबिरिबा म्याम पुदुमकपु आशाप्रिया तनाम नोक्चरे ngasi gi maru पाउ सिंग मचा खाइना पिजरे। लमदम असिदा खुंदारिबा चिंगतम अमत ओइबगी मसक ताकलिबा मेरागी तरामंगानी पानबा मेरा हौ चोंबगी थौरम पाक्सना पांथोकनख्रे। मेरागी तरामंगानी पानबा मेरा हौ चोंबगी थौरम ngasi मणिपुर गी निंगथौ मैदिंगु लैसेंबा सना जावबना थौबु ओइदुना कंगलादा पांथोकख्रे। थौरम गे अयुक्की सरुक्ता अंगोम निंगथौना कंगला उत्रादगी सना कोनुंग फावबु लाखि। अमाइबा अमाइबी सिंगना जगोई साथेक उल्लबा तुंगदा निंगथौ लैसेंबा सना जावबना इबुदौ पाखंबगी फमेंदा थौनीरबा तुंगदा अमाइबा अमाइबी सिंग चिंगी थौंगंबा अमदे निंगथौ यावना खोंसा लक्तुना कंगला मेन सुरुंगदा हौनबी मतुंगिना मेन तोंबगी थौरम पांथोकपगा लोइनना मेरा थौमै चिंखतुना चिंमी तमियानी गी याइफनबगी दमाक मेन सुरुंगदा थौनिखि। थौरमगी मखा तारकपदा हौनबी मतुंगिना काबुई माइबना येनखोंग तमदुना लैबाकी अवाना तागदबा कयादगी ngaktokpinaba मापुगी मफमदा थौनिजखि लोइनना मियामदा लैबाउसु तमखि। स्टेट लेवल ऑर्गेनाइजिंग कमिटी न सिंधना पांथोकिबा थौरम अदुदा सरुक याखिबा मणिपुर के चीफ मिनिस्टर एन बीरेनना लमदम असिदा फुरुप कांगलुप सिंग असि मतम कयागी ममांगदगी अवा नुंगाई सरुक यामिदनुना लैरक्ले अमदे अपुनबगी ngamkhai ngaktuna lakle। मणिपुर लैरिबा लम खुदिमक अइगी नते लेंगाकिने मसिदा अइगिनी हाइना मुनदुना खतनाबा तोक्लसी हाइखि। थौरम अदुदा सरुक याखिबा मणिपुर गी निंगथौ लैसेंबा सना जावबना मेरा हौ चोंबगी थौरम मसिना लमदम असिदा खुंदामिनरिबा चिंगमी तमियानी गी मरक्ता नुंगसिनबगी मरी हेना चेसिनबा ngamle हाइखि। थौरम अदुदा कांगलुप कयागी नाटकी ओइबा जगोई इसै कया उठखि। अकोमलुप कंगलैपाकनसु लाइनिंग लोंदा चिंगमी तमी मानै चिंगतम पुन्ना चटमिनरमलिबासे ममांग थक्ता इपा इपु तिनरमबगिने हाइबा हिरमदा तरामापलक सुबो इना मेरा हौ चोंबा लिसिंगनी तरामापन की थौरम पांथोख्रे। नावरेमथोंग लाइश्रम लैरक डीसी रोड लैबा लाइश्रम खोलेम लेकाई कम्युनिटी हॉलदा पांथोकिबा थौरम अदुगा मरी लेनना अकोमलुप कंगलैपाकी प्रेसिडेंट इंचार्ज संजित सोराई समना चिंग अमदी तमनी की मरक्ता लैरिबा तनबा यारोइदबा मरी कया ngasi थौरम असिना नहोंगना निंगसिनबा ngamlagane। हौरक्लिबा नहासिंगदा चिंगतमगी वारी मयेक सेना खंगनबा मथौ ताई। मेरा हौ चोंबना लाकपदा चिंगमी तमियानी के मरक्ता लैरिबा नुंगसिबगी मरी असि हेना चेसिनहनबा ओइरसनु हाइखि। मेरा थौमै थांदना याम मरु ओइना लुमना लौरकांदा अखोइना ngasi हाइरिबा मागी थौरम परेंग असि काइदना अखोइना पांथोकना लाइबा से अखोइ मसि यामना तराइना लोभम थोकति यामना मागी नुंगदा यामना मरु ओइबा यामना नक्सिनबा यामना मागी नुंगी ओइबा वहानथोक मनुंगदा यामना लैरि हाइबा तारे अदुना मयामबगा मनाउगा लैनरिबा मचिन मनाउ ओइबगी अदुगुंबा अचेतपा मरी अदो हाइरिबा नुमित असिना लाकपदा अखोइ पुन्ना लेमिनरकांदा मदुगी मिहोरोंदगी लैरिबा अदुगुंबा लिचिंगदो अपुनबगी लिचिंगदो अखोइ लिसांगसिना लैरिबा अदु अमुका हेना चेसिनमिनसी।
मेरा हौ चौबगा मरी लेना मैतै मरु की चेंगबी चेंगबा हैबा अमदे अपोकपदा लुकलेन कटपगी थौरम अमा ngasi थंबाल कोंजिंगी मैतै संगलेन पांगथोखरे थौरम अदुदा सरुक याखिबा मैतै मरुप मैतै लैपाकी सेक्रेटरी जनरल अंगोमचा सेराम गोजेंद्रो मैतैना ngalingay matamda hindust तौद्रिङैदा इपा इपुसिंगना चनरंबा मैतै अखोइगी अरिबा लिचत साजत अदु मैतै मरुप लिंखतुना मैतैगी अपुनबा लिचत साजतता हंजनबगी सरुक अमोइना ngasiगी थौरमसी पांगथोकपनि हाइकी मितै अखोइना इन्डोनाइजेशन तौद्रिङै ममांगदा चनरंबा मितै इपा इपुसिंग अदुंबा अरिबा लिचत साजत अदो मितै मरुप लिंखतना मितैगी अनौबा लिचत साजत अदुदा अखोइ रिवाइवल तौगदबनि हाइबगी सरुक अमोइना मितै अखोइना पुरोय अपोकपबो अपोकप लुलेन कटपा मेरा मेन तोंगदना मेरा अखोइगी मेरा चेंग हैदना अखोइगी मेरा सगोल कांगजे सानदना मेरा हौ सोंगदना मेरा मेन तोंगदना मेरा सन दुबा हैबा थौरम मेरा वा योंबा हैबा थौरम असिगुलबा मेरागी मनुंगदा तौदबा याद्रबा लुग्रबा थबक थौरम कया मरुम लै मरम मदुना मेरा हैबा असिदि सही अमगी मनुंगदा ख्वाइदगी मतिक मयाई लैबा पुनमकु मयाई सुपसलबा पुनमक सुपबा दुंबा मेरा था असिगुबा थाबुंग थानिल नमित असिदा मितै एखोइना अंगनबा मतमदगी निंगसिंगबा थोक्तर मतमदगी इरा थौरम तौजै हैगा मालेम तायंग पांबा मसुंग तेंगबामदा लैरिबा खुदिंग मकबु याई फनदगी नमकता इरा थौरम थौनी थौरम मसि पांगथोक सबनी सेंटर न फम लौथोकीगनी कीबदगे मणिपुर के चीफ मिनिस्टर एन बीरेन उची मखुंद लॉटक्रे हैना सीपीआई मणिपुर स्टेट काउंसिल के सेक्रेटरी एल सतिन कुमार मराल सिक्रे वाफम असे ngasi रावत वावन द पांगथोकपा पाउमी सिंगौनबा मदा हाइकिबने माकना मखा तारदुना हौजिक नागा पीस चोक लोइसिलमदाइगी मणिपुर मियामना लांगतकनरिङै चेरगसिदा बीजेपी की मनुंगदा फम मुनदुना लैरिबसि यानिंगदे मदुगी महुत्ता अथुबा मतमदा ऑल पॉलिटिकल पार्टी की मिफम गौदुना असेंबली द खनरबा मतुंग मणिपुर की इंटीग्रिटी काइबा यारोय हाइबा वारेप लौगदबनि हाइखे अमरोमदा भारत की प्राइम मिनिस्टर नरेंद्र मोदी ना अतोपा कंट्री सिंगदगे हिंदू सिंग कौसिंदुना सीएबी चना हलगा इंडिया बु हिंदू खक्तगी ओइबा लेबाक अमा सेमनबा होनरिबा सिसु सीपीआई ना याबु ngamloi masigi mayokta सीबीआई ना चप चाना लेपकनि हाइखे अदुम अखोइगी श्री बीरेन हाइबु ngamdewa होम मिनिस्टर द कन्न हाइरु तारदी महाकी चीफ मिनिस्टर की अदुब चौकरी दो चीफ मिनिस्टर की चौकरी दो मांगिद्रा हाइबसी कीबन मरम मरकांदा सीएबी चनगे चना ससुनो अदुग लेरना फ्रेमवर्क एग्रीमेंट सी लाखु मतमदा मदुगी मायोक त कन्न लेपुरगदी महा चीफ मिनिस्टर कुइन ओइबे फंगरोइद्रा हाइबे अकीबदो मदुन मरम मरम महा तुमिन नौसी मखुंद लोलगा लेबदो तौरिएबा अखोइना डिमांड तौरी मदुदी मणिपुर की इंटीग्रिटी सोप याबा अदुम वारेप अमदी एग्रीमेंट अदुदा पुसलप सुया यारोय अदु इरोइना खुदक्ता अखोइ शासन तौरिबा अखोइ श्री बीरेन की सरकार ने मसिना पॉलिटिकल पार्टी पुनमकी मीटिंग कौगदबनी अदु लोइना अथुब तंग असेंबली कोरकांदा मणिपुर की अदुम इंटीग्रिटी से याम सेक्शन नाकनबगी अकन बुवारी अमोलेन सेंटर दा अकन प्रेशर अमा पीबसिगी तंगाई फदब लेये अदु मखा तारपदा अखोइना मरु बिसु कया सिंगसे मसिगदमक अखोइ भारत लेंगान संगेलकदो खुंथांग मयाम से मसि थेनगिदमकता कम्युनिस्ट पार्टी ने मखन कयागी यो कया संगसेना अखोइ सेम सारे महाकना मखा तारदुना हौजिक नागा पीस चोकता मरु ओइना नागा टेरिटोरियल काउंसिल सेमदुना मणिपुर लेंगाक अनि थोकपा यारोय 6 शेड्यूल मणिपुर की नागा ताबा लम सिंगदा चनगनी हाइरिबा अमदे नागालैंड चनरिबा आर्टिकल 371 मणिपुर एक्सटेंड तोरपा यारोय मसिदा करिगुंबा भारत लेंगाकना नमफुदा चना हलकलबदे सीपीआई ने चप चाना थेंगनगनी हाइके अखोइ नागा सिंगना तोंगानबा लेपा अमगी वाफम लापु मतमदा अदुग लोइना भारत निंग तमलमदागी मतमदा नागा सिंगी तोंगानबा लेपा अम सेमजरगे हाइ मतमदा साइमल कमीशन लाक मतमदा नागा सिंग असे अदुग ब्रिटिश की कॉलोनियल रूल मखादा खोइ लेजावरगे हरक मतमदा अदुग लोइना नागा ताबलम सिंग असे मसी अखोइ याम अथु मतम मनुंगदा अखोइ तोंगानबा लेपा अम सेमबगी अल्टीमेटम अमा अखोइ मणिपुर की निंगथौदा पिरक मतमदा सोल्यूशन चांपन निफुग तारीख की नवेंबर की तारीख 30 सिंगतम अपुनबा मिफम सिंग कौदना एमडी हॉल यूनाइटेड फ्रंट सिंग सेमदना अखोइ ngalingay matamdagi अखोइ पार्टी से मसि थेंगनरगा लापा अदुंब दोल अमनि Mahairoi Baby Sanami Sigi Mayokta Semkiba JSina, Ta Sigi Mapanda,
lamdam asige miyam amadi CSO singa punduna thangmaiban thau ground pangthokiba miyamna lokiba wariki matungena hayeng ayuk pung taruk tagi tha sigi taramanga gi ayuk pung taruk fawba thangmaiban kendra pumbada miyamna sintha leptuna kholau laubagi khongjang changsinaba sem saba loire haina JAC gi cherolaman hairakli cheroladuna makha taribade changsin gadoriba khongjang asida miyamna saruk yabiyu ngasi fawbada JAC na lengak ta thamkiba wafam thabak tawon thoktana leiri amadi misi asibu na thainaba su honare masigi mayokta miyam pumna makna leminasi hairakli paugi marthana teme break amalosari Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lakpa sida makhal kayagi fi fanek fangbiragani. Laisabi, yum palabi, ahal oiraba ima singna set payaba, inbayaba, fizol kudingmak fangbiragani. Ngasi maglengsin bira u Prabhavati Handloom. Moirang khom sawgaizam lairak machin natraga. Aikoigi phone number 6909126615 natraga 700580023 da call tawira u. Prabhavati Handloom. US Pizza and Fried Chicken at Sangay Pro. For us, food is about taste and delicious choices, but at affordable prices. Fresh dal with a high wheat content, fresh vegetables and chicken make our food special and healthy. We have 3 types of pizza crust to offer you. A wide variety of fried chicken items, burgers, garlic breads, pastas and mocktails await you. Come to US Pizza and Fried Chicken for delicious belly-filling portions at pocket-friendly prices. And yes, we are kid-friendly too, so bring your kids and enjoy with them. Come, taste the best pizzas in town and a host of other food items at US Pizza and Fried Chicken, Sangay Pro. Breaking matung na miyam utaram nokchare makata pa pau pizare ngarang numidang pung tare makhairom taba matamda Thobal District ASP Dr. S Ibom Chagi bideng makada Thobal District Police Commando amani taruk suba Assam Rifles ke punba kangbu amana Lelong Bazar dagi nongmai lalonba miyoy ama fagat pangamkre farba miyoy dugi mamingna MD Riyazuddin Elias Tomba chahi kuntranipan apokpa MD Basiruddin Kawe Lelong Turelahan bi mayai dagine makhatana thiba humbagi thabak chathabada magazine ga konaba AK rifle ani amadi 9mm pistol ama sufagat ke Nakalamaromda Bisnupur District Police Commando amadi Moirang Police ki apunba kangbu amana ngarang numidang pung taruklom tarakpa duwaida khausabungdagi miyoy ama kani packet mariga kona na fagat pangamkre farba miyoy edugi mamingna pautinthang haukep chahini fuhumdoi apokpa laikhidraba lunzamang haukep kawi Gothol Village tagine mangondagi KG ani lumba kani packet mari fangbaga loinana makhataba ain gi thabak laukhatnaba Moirang Police Station da khusinakre Mahairoi Kunai gi Yaifanaba Madiafaba Mahi Masing Pinaba Academic Convention ama pangthoklagani haina Manipur Students Federation MSF ki President Ngariamba Milana Fongdokre Wafamasi ngasi MSF ki Kunmathoi Suba Foundation Day gi tharamda phongdokibani MSF na sinduna Kwakaithil da laiba Tidim Ground da pangthokpa Kunmathoi Suba Foundation Day kam China Jubilee Celebration gi closing ceremony gi tharamaduda Poirai Leimorol Maira Paibia Punbagi President Ima Longjam Memchobi Amade Amuko gi President PH Nando Luwangsu Tauramapu ene sarukya ke MSF ki officer loop asigi firal chingkhatuna Tauramadu haudoke MSF ki member oiramba amadi thau puramba laikhidraba singi mafamda ikai khumna ba utpo oina minute ani tumina lepaga loinana sovinner amasu phongke Tauramadu ga mari leina President NG Milan namakha taraduna lamdam asigi miyam gi amadi mahairoi khunai gi oina kumja lising amaga chamapan maudrani panda MSF malemda safonglake Manipur Students Federation na ngasi chahi kunmathoi surakpaga loinana lamdam asigi aruba leibaki wafam kayada saruk yaduna lake masida natana mahairoi khunai gi yaifanaba thabak thoram kya su paikhatke aikhoi lairik ningthina tamsi yauna mahai masingi fibam fagatna ba honake lob asina tangka kani thokna academic convention ama pangthoknaba thorang tori haike Academic Convention asida lamdam asida lebiriba khwai miyam na praja section kudimangna akoge paliba lengak loina CSO students organization punamangna support to widana asigumba awonba manipurama tangdu leita manipurama porakna bahana bada mahiroi singna laujaiba thodang ase masi mapung bahan biyo hadan MSF ke maikade appeal tawjai
Handak marak moregi tongan mafam ahumda masak khangdaba miyoisingna IED pokhai hanbagi thaudok-sing thokraba matungda hauzik more taunda miyamna tangdu leitadabaga loinana mipainaba leiri thaudok asigi matangda more da leiriba tongan ba community singi CSO singna yaningdaba phongdorokpa leptri amadi hiramasigi matangda kuki CSO singna ngarangdagi kaukiba Imphal more lambi paring matam kaktaba ban chathari Adumoinamak ban namaram moiduna moreda panduna leiramba gari sing ngasi ayuk pung 3 dagi 8 fawba ban gomthoktuna gari sing Imphal da thokanki Chathariba banasina maram moiraga Imphal more lambi paringda makhatana makhal amatagi gari chenakhide more kaithel khuntak lan sibaga chap manari amaromda ngasi nungthildagi moreda ehenba security force kaya ama laktuna deploy tawba hokre amadi ngasi numidang wairam Manipur police ki IG Jayanta Technopal DC yauna tay official kaya amasu moreda thunglakre Hiramasigi matangda Assam Rifles ki makok thongba official singa yauna higher level gi mifam amasu famnaba yana leiri haina thazaba yaba paw mana hairi Ta sigi manga taret amadi tarama thoida more town da bom mathang pokhai hankiba thaudok sing asi akan mamong da yaningde Masina more miyam da aki tuzungba pokhale amadi miyam gi mahausa gi punsida Chauna kaiba pire haina All Community Development Organization more Ekodom gi General Secretary amadi Vice President na khoyek piduna thadorokpa cherol man hairakli cherol asina makha tarakli bade mahairoi lup amagi office fawba target torokpa sina miyam pumba nungnang hale hairaduna Manipur gi chakhau lambi oiriba more town da lalol itik amadi nomagi suraga nomlaga hingjariba miyam da chauna kaibo hele maramasina more miyam gi khanbiduna legak na thuba matamda thaudoga sida chenariba khudingmak faduna Matik chaba cherak piduna matungda sigumba thaudoga si thoktanaba akanmam eng changbiyu haina lenga ki pungning jingsilakli Amaromda Tamil Sangam more town su more gi tongan mafam ahumda bom pokhai hankibagi thaudoga dubu akanmam mongda yaningda bafongdorakle Tamil Sangam gi Vice President MD Tilakha na thadorokpa cherolasina hairibade Bom pokhai hanbagi thaudoga sina town asigi miyam gi mahausa gi punsida chauna kaiba pibata natana miyam da mi paiba pokhale tungda sigumba thawong asi town asida chathabiganu hairaduna lenga ki maikai dagi su asigumba thaudoga si matungda thoktana ba henba mi ingchangbiyu hairakle Amaromda United Cookie Liberation Front UKLF nasu tha sigi tarama thoida more da laiba KSO gi office manakta IED pokhai halambagi thawongbu akan mamongda yaningda bafongdorakle lobasina thadorokpa cheroladuna makha tabri badi mari leinaba authority na IED adu kanana pokhai hanbano haibadu thidoktuna cherak pigadabani hairakle Anglo Manipuri War listing amaga chanipan maudra mathoida mariba kidamak pamu balaitana thawai katkiba athauba singi manungda ama oiriba charai thangal gi chamga kunipal laksuba laikhidabagi komon thoram ngasi senapati district ki mayangkhang da leiba mayangkhang eco park community hall da pangthokre Justice Committee on Anglo Manipuri War 1891 Martyrs and Freedom Fighters Manipur amadi mayangkhang General Thangang Community ga khusamnaduna pangthokiba komon thoram aduda mayangkhang ningthofam khul singi luchingba sing amad saruk yakibaga loinana saruk yariba singna minute ani tumina leptuna laikhidabagi maphamda ikai khumna bodke Tharamaduda Saryakiba Justice Committee on Anglo Manipuri War listing amaga chanipan maudra mathoi Martyrs and Freedom Fighters Manipur gi chairman Hais Ibotombi Khumana Lenga ka sinanga si fawbada Anglo Manipuri War da laikhidraba miyoi ahum khakpu ningsinduna tharam pangthokle adubu committee gi khongthang amo oina lengakta natana miyamna su sakhangbiba watlaba lanfam da thawai katkraba atai athoba sing na lauramba thaudang adubu miyamda hena masak khanganaba ngasigi thawramasi pangthokpane Athuba matamda athauba cherai thangal gi mitamama mayangkhang eco park asida thamna bohonaragane masida khulgi maikai degi su charitable trust ama semduna committee ga punna thabak tawminasi haiki ngasi akhoi fana pangthok sabasida akhona yam nungai jaba amada akhona masisi matung ta padade mathang chahi lakpadade malki statue ma saraga statue aduda akhona mal akhon ngamjaba macha masu ba akhoi khai khibingna akhoi statue to da haikal haikal tamjaba adu ngasi gi merona mahanga tawgiba athobagi thongna Anglo Manipur War da man lawgiba asoba role ado ningsangba se tangai phadabani hadana sigi masa masu ba kon khanje masigi da mata sumnaba Anglo Manipur War da laigida badugi mafam da kai khonda upage thoram masing se pangthok sabane Amaromda Mayangkhang General gi Chairman YK Resentna Lanfam adu da laibaki damak thawai katkraba athauba singbu niksingduna palan thoram pangthokpa matamda
ꯑꯩꯒꯤ ꯃꯤꯒꯤ ꯍꯥꯏꯕ ꯁꯥꯒꯩꯒꯤ ꯑꯃꯗꯤ ꯐꯨꯔꯨꯞꯀꯤ ꯈꯦꯠꯅꯕ ꯊꯝꯗꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯏ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯆꯍꯤꯗ ꯑꯊꯧꯕ ꯑꯁꯤꯒꯤ ꯄꯥꯂꯟ ꯊꯧꯔꯝ ꯑꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ꯫ 13 October asi Pujarai observation asi so koi maya punna palang tokia na ba kana punna dik ke hal jare tokia na ba ya senda mahapto ka soi Paugi Marthana tim break amaga muk loksari yari अखोई की पामजब लंबीदा नियम चुमना चलगदी खुनाय असे नोंग नत्रगा नोंगदी सौखटप खुनाय मा सोयदन ओइना Radiant Group na inkhalaklibा nupi singgi haithoi singthoiraba lawsing amadi lamchak sing uthoknabagi tanjang थोरम असे होकक सबोइना लाकदोरि अक्टोबर की तंग तरादा कर्टेन राइजर फाल होटल तंग चलगे कर्टेन राइजर निमित असिदा contestant sing kana kana no habdu masak kamon ngodori bani इवेंट असिगी ग्रैंड फिनाले लाक्लेबा अक्टोबर तंग चाव दोइदा होटल इम्फाल असे सोय पाक सरनी numet asida mayam soidana lekopro Liklang Pare All Manipur Women's Voluntary Association Amawavana Hingbagi Wahantok Leiba Chaukhatba Nungaiba Tangdu Leitaba Ketnaba Leitaba Kunai Amagidamak Leblakpa Chahi Kuntrap Mapung Parakli Liklang Pare Lakliba October Kungamari Amawavagi Kuntrarak Suva Foundation Dega Mari Leinana Sinjariba Nungairaba Ishay Nongmagi Thauramni Liklang Pare Mafam Baige Chandra Open Air Theatre Board Matamna Nungthil Pung Manga Miyamna Sungsoy Shoitana Saruk Yabiu Liklang Pare Break matungda makataba pau pizari KST Institute of Technology haina mingthonba anoba Computer Training Center ama ngasi Captain PD Minister Karam Shamna hangdokre Daina Computer Center na sinduna report achom lekaida Institute hangdokpagi thoramadуда Daina Computer Center ke Chairman Nasepam Bimola MG College ki Principal L Manglemba Manipur Society for Skill Development ki Mission Director W Malengamba Chenglai IS Amade National Institute of Electronics and Information Technology ki Executive Director TH Pramesosu Thoramapu ina sargya ke Daina Computer Center ki branch samo oina hangba KST Institute of Technology asigi matangda Daina Computer Center ki Chairman Nasepam Bimola na Ngasigi malem asida mipum khudimak computer gi wakhalon leibagi tangai fadaba leire skill development haibasida computer asi yamna maru oirakle amade thaba khudima computer gi mapal tanglakle mipum khudima computer haijinbagi pandamda center asi handokpane sit humfu leiba center asina computer gi mahairoi kaya puthoknaba honagani haike aina kari mo kami mena maswak pa matanda bidu da dei moda thina ngabe adugo ai madu ko khonse mo bino ka figa da bane maram ne aina sobi da ne ismus ta da bane adugo loina na maram su figa da bane aina kari shori no shoi ba da khali sauna base pesha ki matam ai ngasi figa densi na traga ai ngasi deposit figa ne matanda aina ni ba matam do hek shuru matanda ekta no ai da to to se pe khori bane sigi brase ham to ba to ai mai pare ne ko lojare Ana layeng sang singbu karbar to fomoina urakpasi laibak thibani haina Yelhomi Healthcare Private Limited ke Managing Director Ningthausam Surjit na phongdokre ngasi Yelhomi Healthcare Private Limited amadi Hoft Foundation ani nasinduna khongampat mantri laikai da leiba healthcare da pangthokiba nomuyoiba free medical camp ka mani lenna Surjit na lamdam asida laiba layeng sang kaya si karbar to phom amagom miyamna urakli basi afaba oiroi Yelhomi Healthcare Private Limited na miyamgi yenglaga layengba matamda miyamna apamba senfam piba yabagi khudong chaba du pigani loinana layengbagi mamal yaudana supnatagi hidak khak leiraga isada leiriba anaba kaya irai laina kokhan bangam lagani haiki planning to was mamang the hang jaga siga in total in future the 50 bed gumba thamnaba plan tawri ado akhoi first hospital jina kai gumba akhoi public supporting thina phangdana atidi financially akhoi se akhoi hida khari wala iba kari na staff ki kari gi akhoi na salary pi bangam bataraga di makhatana khungang gi arap arap jaga da akhoi ngasi health care gi mangal ning thina phangdriba jaga sing sida ano ono hospital sing hangna gi planning le Popular Front of India PFI gi lamjing makhada Healthy People Healthy Nation haiba hiramda leibaga sigi kachin koya thungna chathagadauba National Health Campaign Manipur gi waina su ngasidagi hawdokre Popular Front of India Manipur State ki President Maulana Wahidur Rahman na
ngasi irong chesaba makhalai kai maibam pali makoktagi marathon amaga loinana national health camp adu hogdokhi thoram aduga mari leinana PFI Manipur state ki vice president mufti Arshad Hussain na leibaga sigi miyam bu masa ma ufana amadi tinjang kaijang dana thamna bagi wakhalonda campaign asi hogdokpani afaba chakotpa iram damama ohenbada tungi yumbirel singbu masa ma ufana amadi mayai kaba chinjak tagi lapna thamba mathautai haiki नब तारगदी हक्सांग फगनी हक्सांग फब तारगदी यामना हेल्दी ओइबा नेशन नम कंट्री अम सेम बकांदा यूथ की यामना जॉब कंट्रीब्यूशन नम दरकार होय हाइबसी अकोय पॉपुलर फ्रंट ऑफ इंडिया ना इंडिया मसा पुंगदा लैदिबा दि नागरिक खोदिंगमक हाइबदी मेसेज असी पिनिंग बदगी हाइबा कैंपेन सिंग असी अकोयना पांगथोकपनी ngasigi thoramadu health awareness program yoga martial arts na singba hakchang sajil goiba demonstration kaya su utki Panbayai Healthy People Healthy Nation की campaign असी मणिपुर की ओइना थासी की तरह मंगा फॉरवर्ड चथगनी है की Institute of Driver Training and Research Center IDTRC मणिपुर की तरह तरुकलक सुबा मपोकुमोन थौरम ngasi खुमलंपाक्ता लैबा ASBT complex से पांगथोक्रे थौरमदुदा IDTRC मणिपुर के advisor M Lakshmi Kumar IDTRC मणिपुर के member secretary Santi Kumar Naurem Manipur Transport Department के Deputy Director Dr. David Ilangbam, Social Scientist Dr. Dhanabir Laishram Amade, Traffic Control Wing Imphal के Superintendent of Police Kehesh Sharma na atoiba lengbirakpa singona sarukya ke. Tharamaduga mari lenana traffic rules control tauba amadi IDTRC के piba awareness की matangda miyamda pauzil pibada achauba tengbang taurakhiba pokna fam pauche की reporter Dev Chandra Sarma da achamba khudol piduna ikai khumna bot ke. अथोइबा मिथुंगलेंगी ओइबा वारोल पिरदुना एम लक्ष्मी कुमारना मणिपुर की ओइना येंगलगा गाड़ी मसिंग लाख मरी रोम लैबसी अयामबना इम्फाल सिटी फाउदुना चटपना लंबी चिलहलिबने मसिदा थोकन नेंगदबा थौदोक सिंगथोक्तनबा ट्रैफिक रूल्स मपुंग फाना चढ़हनबा अमदे मियामदा ट्रैफिक रूल्स खंगनबा होनबदा IDTRC ना चौबा थौदांग लौरे हौजिक IDTRC ना रोड सेफ्टी की मतंगदा मियामने अवेयरनेस पिनबा पाइखलकलिबा थबक असि यामना फबा खोंथांग अमनि हाइके transporter मैम गाड़ी चौबा heavy vehicle so many अदुना कोई लंबी सिक्सी safe कोई हैबसी कोई द वाक मलाय दगी स्कूल काबगी ऑफिस काबगी rush hour की प्रॉब्लम से सीनियर कोई द चैलेंज में पुनः कोई न ले से तो मसला IDTRC गुम्बा at least a professional organization traffic की मतंगा transport की मतंगा अदगी ड्राइवर्स ट्रेनिंग की बतांगा इंस्टीट्यूशन शुम मथोगलागा at least खदो रगसु कोई to meet the requirements to meet the challenges for पसी याम फवा खुंथा नहीं मसे कोई तो फदवा indispensable है बाहर तारे RK Chandrajit Sana Singh RKCS हायरगसु खंगनबा ममिंग लेरबा लायेकपा सिगे मौद्रा मंगा सुबा मपोक नुमित पालन थौरम ngasi kaisamthong da leiba RKCS ki gallery da pangthokre RKCS Museum of Arts and Craft kaisamthong na sinduna pangthokiba thauram aduda Arts and Culture Minister L Jayanta Kumar hanagi Arts and Culture ki Director oiramba Dr. K Sobita amade National Lalit Kala Academy Awardee amade Eminent Artist Professor Thoidingzam Tombina thauram apu ni sargya ke laikhidraba RKCS ki photo da Minister L Jayanta Kumar na luchingduna ikai khumna botuna lai sukat ke RK Budhi Mantrana Yekpa Anoba Lai Makal Ani Amasu Minister na Makum Hangdoke Minister L Jayanta Kumar na makataraduna ngasi RKCS ki gallery da thamliba mamal naidraba lai sing asi aikoina hekta yekpa ngamba nate sel na leibasu yaba nate laikhidraba RK Chandrajit Sana miyamna RKCS hairaga khangnaba maming leiraba lai yekpa sina state asi ki oina tawramba khudol asi asuki matik chawe ngasi gallery asi da leiriba lai sing asi dagi hena bohona si Miyamna Art and Culture hairaga sel yamna leiba department amagum khali tawning badi yamna lei adubu department asigi oina sel marang kaina leite adubu tawdabadi yadabanina ngamna bokhotnare amaromda Airport Authority of India gi maikadigi mateng pange hairakpadi leire haiki adubu hayadna letter le biya ko potila statement ko biya ko potila ba hayada adu maram Asal lagi kalau ada itu tidak lagi asal kerja saya it is only asal kerja ini apa pagle ini atau bisa kami bisa asal kerja curi ini ayo dari lagi kau boleh kemana tu bisa lagi dia nak tunjuk dia
Haukiba kumja lising amaga chamapan maudradagi pangthoktuna lakpa loktak ningsing numit kamari leinana iramdam ima Manipur haiba Facebook group na thanga karangda leiriba nga faduna nomagi chara talaga hingliba ichilinau singidama thanga karangda nga macha lising ani hena thadakre thoramasi da saryakiba group asigi member nabakishwar nongthombam na phongdorakpada Facebook group asi lamdamasigi awana taraba kana laijatraba singi mateng khajiktang oirabasu pangma ngamnabagi pandamda semkiba group ne Facebook group amo ojarabasu ngasi fawba miyamgi mating pangduna lakli makhatana miyamgi mating pangkhigani haiki siang ha loktak sida live jeng akoi group sigi oinati sawana mayang goin tawbaje ngasina hanbani loktak de ga mari leinana loktak sida akoi ju mayang mating pangba ngamboina ba nga khadang thada jege lakjabani matung tarakpadu sidi hena ju pangba ngamna ju hona jage ngasi lamdamasigi tongan mafam singda pangthoknabugum fiction and poetry club na sinduna ahumlak subo ina Manipuri saireng numit lisingani taramapan palan thoram ngasi high school police land laiba Manipur dramatic union gi hall da su pangthokre thoramadu kamani lena fiction and poetry club ki vice president thaudam netrajitna lamdamasigi sangnai raba kabi Dr. Chauba angang halgi matamdagi modern saireng khongcharasi haurakibani makoigi khudung induna ngasi Bharat amasung malemda Manipuri sairengi mapangal kalhanduna award kaya lawrak pangamkre Bharata Manipuri saireng na chauba fida ama kanma ngamlibasi saknai raba ai basing aduna piramba achauba khudul amani haiba wafam kaya phongdoki koigi naha oiriba kabi sing asina aikoigi itihas ki aikoigi laioi khraba mayam asi kauba yadaba makoibu isor mangne khanduna makoigi iriba punamakse akoina observe tawdana ahanjing sibu akoibu ngasi saita Manipur gi saita si chauna pukhala iba ahalama lai guru oigraba punamakse masi chauna akoina ikai khumna usabagi thorum amani Amaromda Jiribam district tasu Manipuri Sahitya Parishad Jiribam na sinduna Teachers Colony Jiribam gi Raja Ram Mohan Roy Library Hall da Manipuri Poetry Day gi thoram pangthokibaga loinana Romeo Moirangtem na iba nungsiba amasung ningtam lanmi amade Sinam Tonu Babu Singh na iba amang ba nong haina mingthonba sairing larik anisu release tawke Tauram gi athoiba methung len gi warol piraduna Manipur Food Industries Corporation Limited ki vice chairman K Sarat Kumar Singh na aikhoi asi karamba furup no haibasi masak takpada Manipuri Sahitya gi achoba thodang lei Jiribam lamdam asida Manipuri Sahitya Parishad na lauriba thodang bu thagat pofongdokladuna lamdam asida santi oina chawkatpa lamdam ama oina ba hotnabada miyam gi mateng change District asida lairiba naharol kaya nisagi ipakta tawduna leiri amade drug karbar tawriba sing asi thingbada Jiribam gi miyamna mateng pangbiyu haiki Thauram gi oiba warolda Manipuri Sahitya Parishad Jiribam gi president S Khogendrana ngasigi thauramasi Mahakabi Lamabam Kamal Singh gamari lenana pangthokpa thauramne mahakna tauramba thabak thauramaduna ngaside khoina kawba ngamdana mahakpu ningsingduna leiribani haina phongdoki Circle Mandal Singh amadi lainga ki mari leinaba department singna lautu naraga asaba lamgi pata pangpi da pirabra haiba chingna da bangamde haina ngasi Imphal Manipur Press Club da RTI activist GH Biren Luwangna paumi singda unabada phongdokre makna makha taraduna SDC Sagolman Imphal East manung chana leiba Pukhau Laifam gi Village Development Committee gi secretary oina thaupuriba Ti Manglem Jaw Maitaina Chahi asigi January 13 ta land demarcation tawbiyu haiduna Sagolman Sub Deputy Collector da ayiba cherolama khanganki makhatana chayit naba leiba lama sigi matangda Circle Mandal Singda hanglubada order leite aduga SPIO ama DSDO gi maikaidagina order thiba phangdre haina paukhum pirakibani hairi Housing mari leinaba lenga ki mapi mapa oiba singna hiramasigi matangda asanba miyeng changbiyu haiba wafam kaya phongdoki demarcation case number su yawda amasung maming yawda ba SCC amana state land demarcation chathaba yabra DC amasung mari leinaba mathak thomusing ayaba yawdana SCC na sarkan mandan singda state land demarcation tawbugi ayaba piba yabra leibra Hairabo ranjit amsung TS video da phangiba informasi ekoi APTVC karamain tawrake bu mokse kawbudi orma yai adubu certificate ekoi RTI gi niu tu certificate copy pibam thoi adu hairi certificate copy oi tabi da certificate copy no office le horaga zero copy no pira ko si chulai thiba ada ekoi na apil tawjeni badi state government da hairi ba iramasi matang da official sing lana tawmi praja bu lana lamjing ami ba mu sing se
matik chab ain go matik chab tanji PBU hai basini Paugi Marthana Tim break amagamuk closely. Presenting India's widest range of eco-friendly scooters, Okinawa Scooter. India's longest range and top speed of 75 kilometers per hour. Powered by lithium-ion battery. Government of India FAME 2 certified. Get advantage of deduction of 7% cut in GST for electric vehicle. Can be driven in rain and hill. High-speed electric scooters. Pollution-free vehicle. Smiles for miles, 20 paisa per kilometer. Smooth driving on hills and valley. Loan available. Financed by HDFC Bank. For details, please contact Okinawa Scooters Showroom, Wangi Services at Malom Bajar, Imphal West, Manipur. Or contact us at 700-5830-142 or 87877-23780. Diwali amasung Ningol Chakobana lakpaga iroinana Sangai Honda na Festival asida Honda Cars ki ahenba discount sing pizari. Hauzik lariba Honda Cars ki discount sing adudi Honda Amage up to 42,000, Honda Jazz up to 50,000, Honda WRV up to 45,000, Honda City up to 62,000, Honda VRV up to 1,10,000, Honda Civic up to 2,50,000. Honda CRV up to rupees 5 lakh. Attractive oiraba discount sing asi lakliba October 19 gi mangoinana lawbi hogadabani. Discount sing asi gidama terms and conditions khara laizai loinana madik charaba servicing center su laizari. Akupa marol gidama ngasimak lengsin birau Sangai Honda Ghari Airport Road Imphal Manipur. Break matungda makataba pau pizari. Naubat Trust Thawal Okram amadi Thawal Municipal Council Ward No. 1 gi councillor o Inaw Thombi Devi na punna sinduna chahi kuding leptana pangthokpogom chahi asigi oina su mangarak suba ahal singbu okchaba amadi afaba mahairoi singi manamathum yenthokpagi thauram ngasi Thawal Okram Lampa Community Hall pangthokre tharomaduda Thawal Municipal Council Ward No. 1 gi councillor o Inaw Thombi Devi Ward member and Anita amadi legai gi ahal o ningthongna athoiba mithung sing oina sargyaki Tharongi maru oiba saru gomaina trust amadi councillor Inaw Thombi gi maikai digi TMC Ward No. 1 gi manung da laiba chahi humfu helaba ahal chatrukta sal amamam khudol tamduna ikai khumnaki amadi handak pangthokiba class 10 amadi 12 ki exam da first division da pass tawrakraba makok mathang takraba mahairoi mari da khudol sing tamduna puning thawaki loina na listing ani 18 gi State Wildlife Protection Incentive Award fanglakraba Manipur for Animals Manipur gi Manipur University gi BA Geography Gold Medalist listing ani 18 and Ilida achamba khudol sing tamduna puning thawaki Yes Plus Charitable Healthcare and Research Center hainaming thonba ana layanga mari leinaba center ama nasi Uripo Kaidem Laikai maning leirakta hangdokre sangabagi thoromaduga mari leinana Sky Group of Hospital gi chairman suoriba Chief Cardiologist Dr. Larry Kingbam Sham Kishorna ngasi nauna hangdokliba center asi mapungaina ambulance service home care amadi OPD da hanba yumfam oigadoribani Emergency nataba matamda ambulance mafam matam chadana mirakta thousand ba amade yumda ana layengi khudong chaba sing panghanbada miyam pelhan bangamna bohna biu haiba wafum kaya fungdoki mi lei dia haidana unskill amai khazal laga koi nari ba anama layen doini haida moji koi especially family ne di pura depend of doine khazal ka doine koi join da udana wasi healthcare providers degi nurse malaya na traga technician malaya the doctor na from time to time visit dogiri adana haidana thadorok to bagi responsibility amaga thadorok bagi adugi kono do abagi thazabado adu loina hamaga doina aduga unskilled na mess up tawragadi ana abu phobadi la ena fazaloi doina adana please make sure that you employ skilled staff if you require training we are ready to provide training for your staff National Program for Prevention and Control of Deafness ki makhada District Health Society Thawal na silaga ngasi uchiwa Primary Health Sub Center da nomagi oiba nata thiba khangdokpa amasung nata thiba dagi ngakthoknaba cheksin thorang singi matangda miyam puna wakhal tamina bagi thoromama pangthokre thoromadu da sarya kiba District Health Society ge DPM Basanta Nodal Officer Dr. Pinky amasung ENT Specialist Dr. Alfana mioibada matau karamna nata thiba haibasi oirakpano masi thoktanaba kari cheksin thorang paikhatkani amade nata thiba oiragana kari mating laugani haibagi matangda marik chumlo wafam sing thamki
Na tathibasi malimgi oina khwaidagi mayoknaba laina ama oiri masi thoktanaba mama oibi singna mirolingai matamdagi hauna tangai fadana cheksindaba yadaba singsu doctor sing aduna marik chumna thamki ngasigi screening camp aduda nakong naton amasung khawgyana ba leiba mioi chamaga yankairom screening tawkibaga loinana lemna hidak langthak su piki screening aduda mioi kuntra mathoina na ka hena tathiba thengnaki makha taba layenggi damak district hospital thobal da lakna ba poktak piki Sothana Lairiba Wabagai Kendrabu Hena Chakutpa Kendra Ma Ohenabagi Pandamda Hantak Tanauna Semkiba United Development Committee Wabagai Assembly Constituency na Paikalakpa Kunai Yoba Yaifathaurang Singi Ahanba Kongthang Oina Ngasi Wabagai Kendragi Miyam ga Punna Kusamnaraga Kendra Sigi Tongan Tongan Mafam Nipanda Uchara Lisinga Humena Thakre Uchara Thabadu da Sarvyakiba UDC Wabagai Assembly Constituency ki convener su oiriba Social Worker MD Riyazuddin Aribam Nahai United Development Committee Wabagai Assembly Constituency asi Kendra sida laiba wakal manaba chakot papamba social worker kangbu amana punsilaga semkibani loba sigi pandamdi chakot pa Wabagai Kendra ma ohenba Kendra sigi laita laira asonana singda tengbang piba makoibu manaba thak amada purakna bahona bada loinana ing tapa chakot pa Manipur ma oina bane loba sei safong lakpagi ngasi ahanba oina asang aman na thalaba Wabagai Kendra ma ohenabagi pandamda Uchara Thabagi Thauranga Sipakatpane, Nasigi Uchara Singasi, Sekmaizindagi Hauraga, Marakta kilometer Tarat Hena Sangna, Irong Kuno Fawada Thagani Haiki. Amaramda UDC Wabagai Assembly Constituency na, Wabagai Kendragi Lairaba Miam Gikalaga, Lem na Layang Bagi Camp, Blood Donation Camp, School Gi Mahairoi Singda Counseling Pibana Chingba, Tabakayasu, Paikat Naba Thaurang Tauri, Masida Miam Nasu Mateng Pangbiu Haiki. Hamilton Bridge the Gina Jamuna Thong Pawada, Laiba. State Highway si State Highway si hauji yam satpa yadaba phibamda lei aduna masimasu athuba matamda Thawal MI Road se sembiyu haiba appeal asi tawjari Popular Youth Club PYC Khangabok Makhalaikai amadi Village Development Organization BDO Khangabok anina sinduna Inkhalakliba Mahairoi Singbu Tinjang Kaijangdaba Mioi Amamam Oihenabagi Pandamda Thawbal District DC amadi SP ga loinana interaction program ama ngasi PYC ki ground da pangthokre Mahairoi Sing amadi mama ampa singna saru yakiba interaction program aduda Sangayumpham Jila Parishad ki member MD Hibzur Rahman Khangabok Jila Parishad ki member KH Rajmohan Khangabok Part 3 Gram Panchayat ki pradhan M Manglemjau Singh PYC Khangabok ke chairman M Manihar amadi President S Ibom Chana mathang sitna thoiba mithunglen thauram mapu amadi akhanaba mithunglen singone sarugyaki thauram aduda Deputy Commissioner Thawbal N Bandana amadi SP Dr S Ibom Chana Mahairoi Singna makhoi gi tungi punsida karam natinjang kaijang daba mikok thongba amam oigadagi amadi masida mama mapa singna kari thaudang laugadagi haibadu sugaina kanganki thauram loisilakpada Asia competition amasu pangthokpa loinana makok mathang tarak laba singda mana piduna puning thawatki Ngasi ayuk pung nipan taba matamda New Delhi gi Dwarka da laiba Din Dayal Upadhyay College ki auditorium da pangthokpa Chinglem laba tharomamada India gi saknairaba miyoi kyada Indian Legend Award lising ani taramapan piduna ikai khumnabada Manipur gi lamyan group of companies ki chief managing director Laimuzam Pratap Singh amadi International model and social activist Daina Mayang Lambam su yaure India gi retired Major General GD Vaxi amadi Bollywood actress Mahima Chowdhury anina Chief guest amadi guest of honor oiduna pangthokiba Transpire na present tawba award presentation ceremony aduda Manipur gi oina Laimuzam Pratap Singh da Dynamic Entrepreneur and Social Activist of the Year lising ani taramapan haiba title ga loinana lemjaningai oiraba award asi Pratap ta khusinaki Nasigi thoramaduda saknai rabi model and social activist Daina Mayang Lambam da Best Social Activist and International Model of the Year lising ani taramapan haiba title ga loinana Indian Legend Award lising ani taramapan asi khusinaki Jiribam da laiba Friendly Environmentals Warrior Few na Jiribam Government Higher Secondary School ki playground da Environmental Day amadi ban mahasaf kamari leinana thakiba uchara singi fibam yengsinbaga loinana siramba uchara sing nauna thajinkri ngasigi chathakiba uchara tharamba mafam sing sengtokpa amasung uchara thajinbagi thoramasi kamari leinana RK Sanatombi Vidyalaya gi principal oiriba S Manitan Singh na Friendly Environmentals Warrior gi asang aman na thanba Jiribam district ama ohenabagi pandamda Jiribam Government Higher Secondary School ki playground da Environmental Day amadi ban mahasaf kamari leinana thakiba uchara sing yengsin khibata natana siramba sing amuk thajinba si tasengna thagatningai oi hairaduna S Manitan Singh amadi
Jiribam Government Higher Secondary School ki Physics ki lecturer oiriba TH Gagarin na few gi thomi singbu puning thogat boina sel gi mating pinghi. Landa Folk and Classical Academy amadi All Manipur Arts and Culture Students Guardian Association Imphal na sinduna ngasi Guru Puja lisingani taramapan pangthokre. Lamboy Khongnang Khongda Laiba Manipur Jagoi Maruki Hall the Pangthokiba Thoramadu Mari Lena, JN Manipur Dance Academy Gi Pradhan Guru Raskumar Nabindrana, Pangthok Liba Thoramasina, Mahairoi Singh Oja Singhu Ikai Kumna Botpagi, Tanja Pibatanatana, Oza Amadi Mahairoi Singh Marakta Laiba, Nungsibagi Mari Gaya Chesin and Mangam Lagane. Ozagi Tauzal Fanglaba Matandata, Mai Pakopun Simo, Ibangangani Haki. Hogi Masa Poktra Guru Kayama Academy Zule. Masa pomba sigiba natraga pokta chuko poki da boza mamzleyaba adu bo ko isana bigi matungina dikare hageda masa pokta garju magi shitsa adi magi mahiroiduna kalakpadi moi lawi haibani na koi ai samak tarponi matamda nutegi yumda ai sagai gi mam katpal werka ai guru kuding makse koi puja tawraga moi da gi tarpon tawjagi koi sana bijo akoi di kaidan dum chatsai aduna Ozabu Satrana Kaudaba, Satrana Ozabu, Masama Katsamanana, Quena, Nusibam to, Potambibam to have a Simkotamzagi. Bharat Sarkar ke Ministry of Culture ke Senthang Makada Anoisang Urmika Natashala Manipurna Sinduna, Urmika Maibamda choreograph toba Glimpse of Maharashtra Hainaming Thonba dance drama Miyamda Hanboina. Ngasi JN Manipur Dance Academy ki auditorium da utkre Thoromaduda Rajya Sabha ki Member of Parliament Khetrimayum Babananda Singh, Art and Culture former Minister Dr. Nara amasung retired Associate Professor Moti Mala Ngangomna maruiba thoiba mitunglen Thoramapu amasung athoiba lengbirek pasing oiki. Manipur ki culture bu yokhat naba sumang lilabu kannana bagidamak aikhoigi igi khongol liduna tungi mirol gidamak lepalaitana miyam gi seba taukigani haina Padma Shri awardee naba warepam na phongdokre Pafamasi Polo Ground Maninga Laiba Sanalaipak Nacho Artists Association ki office ta pangthokiba association asigi kulhum doirak suba mapokumon amadi mera hau chongbagi tharamda toiba mithunglen gi oba warol pidaduna phongdokibani Lilalu basina sanagada ba Ranjit Ningthauzana iba Saugrakpam Hemantana lamjing lamtakpa Laikrakta lau uba haina mingthonba lila script ki yaifathoni thoram ga loinana pangthokpa thoram aduda mahakna makha taraduna hauziki matamda fajakraba sumang lila si yokhatna bokhonabada mating leiba sumang lila gi institution ama lingbagi tangai fadaba lei sumang lila bu sendal lambi am hoina on thorakpa sina sendong fanglaktraba matamda sumang lila gi masak kari fibam da leigadabage haibagi nungnang bafungdoki sumang lila muttanabagi damaktadi mating leiba mathona leiba adum sumang lila gi institution mayam thora e haraga sigumba narol degi sangsilakpa hingsa yaitamagi machat oidana makoi gi kananabagi damakta sumang lila linkhatpagi chanabi ama mase aikoina maru phangna mangan nab hona hodragadi nongnatraga nongmadi adugumbagi lisat adugi khayata tagi badagi fajagraba sumang lila aikogi LO's tradition ase tapna si tharakna bagi maram ama oirakadra haibagi wakhal ama pokcharakpa asina kudong chaba si laujaraga ngasidi aikoi pumnama sumang lila kanna bagi khongjangda manipur de leibiriba lai suhaiba aikoi khudima punna khanminna bagi matam oire haiba wafam simatang ai thamjike The Loyalam Arts and Culture Institute and Linkhatkiba chahi taratarok mapung farakpagi komon thoram pangthokre ngasi khombongda laiba institute asigi auditorium da pangthokiba thoram aduda Manipur Tourism Department gi chairman suwariba 1000 kendra ge MLA Sapam Ranjan institute asigi president Sapam Baigya ngairengbam gram panchayat ki upar pradhan 1000 Jina apunba Mairapai Bilukim Fall West ki president Gullaimana athoiba lengbirak pasing one sarugya ki tungda thoram gi saruga moina mahairoi singna nat ki oiba jakoi isai ki amasut ki
Imphal dagi iba Nirawan Chandra Dev Sarmana iba Hindu Gaura lining chatliba Maitai Singe Shraddha Karma Thaudok Wathok Singe Matangda Maru Oina Nainaba Antra Karma Shraddha Prabhati Haina Mingthonba Lairik Ama Ngasi Kasargi Lakipurda Haunabi Matungina Phongkre Thauramasida Gurumayum Kanti Sarma Hajari Mayum Shyam Kishore Sarma Khaidem Kantana Chingba Thoi Beleng Birakpa Singoina Sarukyake Punna Miyo Yankai Mukna Lairik Phongbagi Thauramaduda Sarukyake Apunba Manipur Mathamisai Kanglo Bishnupur Center na sinduna Best of Amik Lising ani Taramapan nga mari lenana Amik Bishnupur Center ki saisakpi sing khananaba screening round ngasi Abdyata Mandav Bishnupur da pangthokre Miyoi kuntra ni thoina Sarukyadu na pangthokiba screening aduda Amik Bishnupur Center ki Vice President Hais Mangijau Bishnupur Municipal Council ki Vice Chairperson TH Sudhamani amade Bishnupur Municipal Council ki Councillor M Bimola TH Indramani CH Bala Ke Memi Amadi M Laimana Athoiba Mithung Lensing on Sarukyake Tharamadu Gamari Lena Amik Bishnupur General Secretary R.K. Rabi Kantana Bishnupurna Matamamada Isaibu Yoka Nabagi Pandamda Best of Amik Lising Anita Ramapanda Yaunanaba District Singda Pangtopugum Bishnupur District Yoinasu Screening Round Nasi Pangtopani Pangtop Liba Screening Round Nasadamio Itarataru Kangat Katariban Haiki District Sigi Tongan Tongan Mopamdagi Candidate Kuntrani Toina Sarukyari Hariba Kuntrani Toisigi Manungda preliminary round Gidamakta candidate Taraga Taruk Kananabaguma Pandam Sathazari Hariba Tarataruk Kalaba candidate Singna Amok Lagliba October Gitang Kunda preliminary round Ninto Honda Saruk Yagani Sigumba Matami Sebu Yokatsaba Masung Puning Tawat Poena Pangtok Sariba Sida Akoi Kwai Miamna Puning Tawat Pio Amasung Star Singer Mayamam Putopada Adom Adom Gi Daita Lobio Haiduna Bishnupur Center Gi Secretary Ama Oina Manipur Miyamda Pausels Haukiba August 15 India gi humfutara humdoi raksuba Independence Day ga mari lenana India gi President Ramnath Kovind na Gallantry Award pinanaba Armed Forces Personnel amadi Paramilitary Forces singi maraktagi khangatpada Now Sena Mandal Gallantry gi group ta manung chanduna nemzaningai oiraba medal asi fangduna India gi President na ikai khumna bo lakhiba wangjingdagi takhelambam Rakeshpo ngasi magi laikai gi miyamna haraute amna okre Handaki August 15 gi oina Now Sena Medal Gallantry gi kanglupta punna personal manga khangatpada Rakesh yawrakpani Hausika muk sanabagi pau Ahanba Pointrex Cup ki Mapu Thaudam Network na oikre Pointrex Educational Solution Private Limited na sidana pangthopa Manipur gi ahanba IT ga mari lenaba private company amadi institution sing khaktagi oiba 8A side football tournament ki ngasi sana ki ba final match da Thaudam Network na Daina Institute po Panjalama Sinoda Maiti ba piki September 23 ki thas ge hum fawba Indonesia ge batham da pangthokiba yankai humdoi suba Asian Bodybuilding and Physics Sport Championship lising ani taramapanda ahum suba position tarakraba Khurai Kongpal Thangjam Laikai dege Chandam Risi Kanta bu haraute yamna opagi thoramama ngasi Kongpal Students Welfare Club na sinduna Khurai Thangjam Laikai da laiba club asigi sanglenda pangthokre ngasi Chandam Risi Kanta bu opagi thoramadu da Kongpal Students Welfare Club amadi laikai adugi miyamna angamba mateng supiki haina club asina thadorakpa cherolamana hairi ngasi nungthil phone ke ba pauche singda kari kari maru pawyaw ke bage habdu mayam puna khangminasi Kanglaipak ke Maira Mera Hok Songbugi Thoram Pak Sana Pangthokre Jingmi Tami gi marakta hena achetpa mari sagat pangamle ningthau Mairoi singda afaba mahima sing pinabagi damak academic convention pangtholagani Milan Healthy Nation gi paujal piduna marathon pangthokre Kani ga konana fare Kangla Pau Mera Hok Songba Jingmi Tami pot lanabagi thoram pangthokre Manipur gi lam aigi sunate sarkar gini aigi lam gi wakal sagat pa thadoksi Biren Government of India na commitment sing maning halanna ba honare I am Pauzel Lamdam sida Maihorol dagi Kundaminaraba Jati Kanglup Singi Nat ki thorum Mera Hok Songba pangthokre Pratap amadi Dainada Indian Legend Award kusinakre Sasinaba Patapaiba amadi Daksitha onthok osin tawa official kaya leire Bira Pandam Mera Hok Songba thorum pangthokre Manipur lairiba lam khudingmak ai nate laingakini munaduna khanaba toksi Chief Minister
Matik Saba Authority gi ayaba yaudana Circle Mandalna State Lamda Lam onba amasung tawkhaiba yabra RTI activist Manava India dagi aikhoina permission lawgadaba nate aikhodi kanamata gi makhada leite muiva ahal oiraba muiva gi fivam point of no return oigadori India na mirai vire uchiwada nata thiva khangdokpa gi kem pangthokre Aroibada maroiba paw mukana Ching amadi tamama to oibagi masak takliba mera ho chonggi thoram pangthokre Center na form lauthuk higani ki badagi Manipur ke Chief Minister and Viren Uji Makhunda Lot Kre Haina CPI Manipur State Council ke Secretarial Satin Kumar Mana Sikri Baby Sana Misigi Mayukta Hayang Ayuk Pung Taruk Tagi Tha Sigi Taramangagi Ayuk Pung Taruk Fawba Thangmai Ben Kendra Pumbada Miyam na Sintha Leptuna Kholaw Lawgi Khongjang Changsinaba Sem Saba Loide Manipur Police Commando na nongmay amadi kanila lonba miyoy ani nongmay amadi kanila ko na nafagatpray. Amade Mahairoy kunay giyay fana ba madi afaba mahay masing pinaba academic convention na mapangtokagani hayna MSF ki President Ngariambang Milan na fondokray. Sige na di matang sida Manipuri Paulushin jare paumiyang tabiri ba mayam punamakpo ASHAPRIYA na mukana khurumjare